Akashvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau Security Force na Thawbal amasung Churachandpur Zilla da Tibu humbagi thabak chathabada yamlaba khuzu kala kya fagat pangamle Raisa asida imung amagi miyoi ama PMJAY da haplaga atei hapaya dabagi atingba adu lokthokre amasung Pradhan Mantri Narendra Modi gi Man Ki Baat puningi wagi chamatara manga shuba episode ngasi ayuk pung 13 da Akashvani da sandokani Security Force na Thawbal amasung Churachandpur Zilla da Tibu humbagi thabak chathabada yamlaba khuzu kala kya fagat pangamle Manipur Police Control Room na thadalokpa cherol man hai Thawbal Zilla ge Tenta Tuwangbam area da Tibu humbagi thabak chathabada 7.62 mm gi sniper rifle ama Mariyoba 9 mm gi pistol manga 36 AC hand grenade manga 2 inch mortar cell ani tube launching ani electronic detonator mari nomai marukun tear smoke cell ani fagat pangam khi Churachandpur Zilla gi Taizang village tegi na security force na 303 rifle ani 303 sniper rifle ama 22 mm semi auto rifle ani pompi bomb ama nomai madu contract pokaba yaba machak sing fagat ki amoromda security force na Tenopul Zilla gi Varat Myanmar ngam kai degi PLA gi kader ani ngarang phare hairi thasi gi kunmanga dasu pripak program ama fagat pangam ki mangondegi ensas Excalibur rifle ama fagat pangam ki Thawbal Zilla gi Khangbok Leba Sur Hospital gi proprietor Dr. Laishram Somen gi yumda khulai paiba miyosingna imungi miyosing ki khangan bagaluna na hand grenade ama thamjanlamle amadi mobile phone mari pukre hari ekhoi gi Thawbal paumin hai ngarang numidang pung mapalom taba aduwaida gypsy amada tongduna lakpa khulai paiba miyosing aduna Dr. Somen gi mayumda changlaklaga bom adu thamlambani bom adu Thawbal police na asoi angam yauduna lakhotkre Raisa asigi imung amagi miyoi ama PMJAY da haplaga atei hapaya dabagi atingba adu lokthokre Akashvani Imphal gi ipau kambuga akhanan unabada PMJAY gi policy manager Dr. Irengbam Bizetan hai PMJAY da central level da yingsiliba National Health Authority gi ayaba matung ina CMST card paiba imung lak ama lising kunmathoi chatruk nifuma panrom English ngani kulhumdoi da hapchin kibani hariba imung sing asigi miyoi singna Jenims ama di Rims Hospital da chatuna isa gi ming CMST card ama di PMJAY da list yawbra yengbiyu mahakna hai CMIC dagi PMJY on base oninge haina hektamak on bayade PMJY bu central level da yengsin biriba National Health Authority gi ayaba matungina Manipur gi oina khoi gi CMIC card holder imung lak ama ga lishing kun maya exact oina hairabada 1,21,649 imung missing da patho abadi lak mari makhai khare he liko moise akhoi gi 2023 da CMIC dagi PMJY da hapchen ki shift tawkre hairiba lak amarom henba imungi CMIC card singase shift tawkraba matungda deactivate tawkre card to thingjankhre amasung December 2023 dagi di hauna moigi PMJY card saba hoba yare mi mayam su sanagre ko aduga marak asida June 2024 handaki chahi dagi et tawba yadaba imungi lemhoriba miyoi sing hapchanba yadabagi issue se hujik laitre hapchanba yarani Viral hepatitis and co-infection haibihiramda normal oiba miyam bukhangan bigi thorum ama mayang Imphal gi Rights Living Re-Addiction Center dangarang pangtokre thorum asi viral hepatitis screening and treatment center community health center wangoi na sinbani thorum aduda miyoi nifurum screening toki hairi Imphal Zilla gi Nehru Yuba Kendra International Day of Drug Abuse and Illicit Trafficking ga mari lenena stop drug haiba hiramda ngarang zilla asigi tonga tonga mafam singda poster campaign chathaba hokre Classical Manipuri Solo Dance Festival ngasdegi Jawaharlal Nehru Manipur Dance Academy da horagani numit humni chathagadaba festival asi Manipur State Kala Academy na sinbani Kangpopi Zilla manung chana leiba 33 kV Karong Kangpopi line gi S Chongbun khulmnakta leiba substation Hongdokna bagi thabak chathabana maram oidna tha asigi kumapan gi ayupung 3 gi nungthil pung 3 phawba mai mutkani hairiba substation asi Imphal Kohima lambi pakthokna ba namaram oiduna hongdokadabani mayang khang substation na konba mafam singda hairiba matam asida mai phangloi Sri Gaur Govind Girls College na Sanojam Ongbi Ekpam Nalini Devi Memorial Championship for Manipur University Inter College Handball Tournament ki nupi winner oire nupagina
Pravabati College na winner oire ngarang sani kiwa final match ta Sri Guru Gobind Girls College na Biramangol College pu Panchal kungani thoi tara da thoidu na winner oikibani nupagi final da na Pravabati College na Biramangol College pu kuntra mathoi kumapan da thoiki tabidba pawasi Akasvani Imphal Pradhanmantri Narendra Modi ki Man ki Baat pungi wagi chamatara mga suba episode ngasi ayupung tara mathoida Akasvani de sandokani tharam masi AIR News DD News PMO amasung Information amasung Broadcasting Mantralogi YouTube channel sing dasu live streaming togani LRS Akasvani Churchan Patasu Thorum Assist Sandokani, Masigi Manipuri one talk Pradhanmantri ki Warol P with Heklo Baga Akasvani Imphal the Sandokani, Masingasin Midang Punipan dasu Amukhana Sandokani, Dialect Loan Sin Pau Mai Mar Paite Kabui Thado Mau Amasung Tangkuldana, Matangin Mitte Sandokani. Spain ki Rashtrapati Pedro Sanchez Numit Humnigi Kongchatang asi Bharat Tunglagani, Mapan Thorum Mantralogi Chero Aman Hai Kongchat asi Rashtrapati Sanchez ki Ahanba Bharat Kongchatni. Chahitara Nipangi Matungda Spain ke Rashtrapati Amana Bharat Lakpani Maki Kongchet Asida Pradhanmantri Narendra Modi ga Leba Anik Oiba Awangba Thaki Mifam Pangthokani Mapan Tharam Mantri Dr. S.J. Sankar Gasu Rashtrapati Sanchez ka unagani Sri Sanchez na mobile chatuna lalot itik amasung audio ki luching basing film ki miyoi sing gasu unagani Maki Kongchet asigi manungda Leba Anik Oiba tungan ba yana warol kaya su sahi tongnar ba yai hairi Maharashtra Vidhan Sabha Mikhalda BJP ki mirep oigadu singi anishiba list ngarang thokre list asida mirep kungani thoi gi mingyauri amoromda Congress ki miyoi kunhumdoi amasung Shiv Sena gi miyoi taramanga yawba anishiba list su ngarang phongkre Maharashtra Vidhan Sabha gi mikhal mathang thagi kunda pangthokani mirep JP Simbagi aroide mitha sigi kumapani ngasi phongba pauche singi maru oiba paugi dam hauzik Nongmeikapam Bedamani lere Bedamani Ksh.Chitrabhanu Sanalebakta Greater Imphal gi lambi sing cement concrete na semnaba thaurang loisilakle kilometer 194 sangba cement concrete na lambi sembada crore lising ahumga chani tarama panchanga dori haina han headline tawri KG olaga yonba lairiki melada mina chikna chaina bangamdana tinkre haiba pauna pauche asigi anchor kalam do fongli mandle muse lambi Rebel Singh na paisin ke haiba pauna Sanga Express edition animaki ahan headline tawduna fongli Sanga Express Manipuri da chakawbada pengba khabak kg lising ani puthokadori haina ani sob headline tawri pongna famda khunai asida pokpadagi siba fawbagi thoram singda yu yaurokpadagi liver nabagi chang wangkhalakli haina Dr. Suraj Kumar gi wafamna ahan headline tawri Ningol Chakoba Naksilakpada Kuki terrorist singna Koktruk amasung Tronglawbida akanba attack torakare haiba paungna Huenlan paugi ahan headline tawri People's Liberation Army gi Captain Gulu Elias Babu gi mafamda miyamna aroiba ikai khumnaba utpaga loinana hairokta leiron chankhre haiba pau ama pauche asigi ankar kalam do fongli People's Chronicles da Wildlife Institute of India gi Begyanik singna Tangmelong jila da pairakhiba Amul Falcon da satellite transmitter haplagani haiba paungna ahan headline tawri Manipur News ta Manipur da thokliba wathok anoba nate chahi nifu helaba isuni center na Manipur gi isu lumna lawi numit khudingi monitor tawri haiba paungna ahan headline tawri Pawasi Narugli Thaudangdana Manipur da thoklib irang Mayun Kudimaktagi yengduna Central Lengakna Loisinana Bahonari haiba pauna ani sub headline tawri Ichel Express ta BJP Membership Enrollment Program CM na yengsin kre party na lawriba thaudang miyamda khangansi haiba Chief Minister Nongthombam Birengi wafamna pauche asigi ahanba lamaida phongba thengnari Ningol Chakobagi khudol oina isa gi yumda hanjage haina sajiwa relief camp ta leiriba nupi singi wafamna Imphal Free Press ki ani sub headline tawri Israel na Iran da landakibagi paungna Manipur Mail pauche gi ahanba lamaida phongli Chitrabhanu Aroiba da maroiba pau amuk hana Security Force na Thawal amasung Churachandpur zila da thibu humbagi thabak chathabada yamlabu khuzukle ka fagat pangamle Razas te imung amagi miyo PMJAY haplaga ate hapaya dabagi ating badu lokthokre amasung Pradhanmantri Narendra Modi gi Man ki Baat pungi wagi chamatara mga suba episode ngasi ayupung tara matoida Akasvani de sandokani Paulo Zeri